Wari Chafuna Tabiribasingbu Taramna Okshari. Ngasi amuk Tabiribasingidamagta Pujarlibu Wari Asiki Maming Banglo. Wari Asi Mamangda Mayamna Yamna Pamna Tana Bikiba Wari Kayada Kutta Kraba Basanti Kangjamna Ibirakbu Wari. Wari Asi Hujadringaida Tabiribasingda Ningsing Jaba Amana. Wari Asi Kanagumbi Amataga Mari Lenazadi. Pumnamag Wakang Sagat Jabangagtani. Lobirasi Basanti Kangjamgi Banglo Ahan Batangka Thanil Amadi Thomas Anisi Yamna Chana Bamarumni Nasidi Office Suti Lay Haiduna Makoi ki Gari Puthukna Duna Imung Anigi Miyoi Sing Adu Kui Bachalami Asumna Makoi Adu Mafam Amadagi Mafam Amada Asumna Sum Koirik Baduna Numitsu Tarakle Makoi Imung Manungi Miyoi Singdu Pulap Lakpanina Numit Tare Haibagi Thoidokna Pakatlubasu Pauramde. Adubo, Numit Tarak Labanina, Mayum Yoning Badi Paurami. Aduna, Thomasna, Asam Lambi Pautuna, Gari Adu Thoruklami. Matam Aduda, Tanil Hogi Gari do, Matung Inaduna, Thoruklami. Makoisu, Adum Kangi. Thomasna Tori Lambi Asi, Asam Lambi Haiba. Makoina Chatibadu, Gari Anini. Amana Mang Taraga Toribani. Aduga, Amaduna, Matung the Thoruk Libani. Adubo, Ikang Kangudana, Mamang Tangba the Toriba Thomas Gari Adu, Lambi Maike Onana Torami. Matam Aduda, Maning Tangbakar Adu, Torak Liba, Tanelgi Machanupa Ronana, Mahaki Gari Manungda, Tong Liba Mama Mapa Amadi, Machanu Bising Adudari. Karinu Gari Asi, Maike Onana Tokrena. Matam Aduda, Ronangi Mapa Tanelna, Hierarchy. Ibungo, Nang Mamang Tanagarido, Karakana Togolo. Natrabadi, Equayum Yong the Batare. Asumna, Ronando, Garigi Spit Adu, Yang na Toraga, Hiengat the Buhonaki. Adubo, Mamang Tang with the Toriba, Thomas Gari Aduso, Aruibi Spitani Toribado. Aduna, Park Hengat Pungam Lamte. Aduga, Mamang Tang Bagari, Aduda, Tong Liba Thomaski, Imung Manungi Muyosing Adudi, Housing Power Gan Lactri. Thomas Masamak Suyauna, Haibadi, Makoina Lak the Lambi Asi, Lali Haiba, Kangbungamtre. Lambi lamang na bahibasi angak pa amani. Ay na chatliba lambi asi lali kang na chummi haiduna adum chat pangambani. Aduna makoy susumle kanduna gari manung aduda music thaduna haraw lang duna adumak chatli. Asumna makoy na lang ba aduna maram oiraga maning thangba gari aduda tongduna lakliba thanel na phone tawrakpada su tadre. Asumna makoy na gari do asum tawrakpana Kona Tangdati, Yamna Sukba Lambi Macha Amada, Uina Taurakle. Thomas ki Gari Adugi, Matung Ilakpada, Maning Tangba Tanel ki Gari Adusu, Hairiba Lambi Macha Aduda, Taurakle. Makoitu, Yamna Su Sauri. Haibadi, Pon Masing Kangdana Tawadasu, Paikalataba. Aduga, Asuk Tiang Nabufawa, Makoina Chalibasi, Kadai the no Haina. Punna Sulak Minaraga, Karamna, Makoi Kakang Tamlamlaga, Mayum Dahangani. Asumna, Thomas na Gari Adu, Lairam Lambi Sing Powduna, Sum Torkbana, Mamang Tang Bagari Adu, Handakti, Lambi Mankre. Haibadi, Makoina Torli Lambi a city, Gari Chetpaya Lambi Oiramtre. Kara Choktok Toba, Kongbal Amalay, Aduga, Haibu Kongbal Adu, Lantok Laga, Acho Lambi Amasulay. Mafam Adu, Hainingai Layton Sui. Matam Aduda, Gari du Kamlaga, Thomas Amadi, Magi Nupi Anganga Loinana, Kumthaduna Makoi Loina, Haipet, Akoi Bedu Yang Lai. Adubo, Mafam Adudi, Isuk Sukpa, Uwa Kayana, Nungsagi, Mangal Ningtin Wine of Fangdaba Mafam, Amakak Wedamki. Matam Aduda, Tanel Gigari Adusu, Yoselatuna, Satkami, Aduga, Thomas Hugi Manakta, Sangsilai. Asumna, Makoidu, Ngayak Tangdi, Pura Sangsar Amada Taubugum Kali, Namit Pura Takre. Adubo, Tabalgi Mangal Kara, Hauribo Uwasing Adugi, Masam Maring Dagi, Paudurak Laga, Pangliba Mangal Aduna, Kara Makaiti, Adum Ubupangi. Matam Aduda, Ronald Nahiri. Uncle Thomas, Garino Mafamasida, Garis Tauton Saliba. Thomaso, Hausik the Ganlai, Mana Toruk Libalambi Asi, Lali Haiba. Aduna, Nungsuk Nungjanan Labor Monda, Kumlai. Ronan, Uncle D, Lambi Kangauna Runedana. Thanena, Maru, Numisu Tare, a Quayosi, come down. Lai Bilambisi, Katomdano, Numidango, come down the city.
ꯊꯣꯃꯥꯁꯀꯤ ꯂꯣꯏꯅꯕꯤ ꯇ꯭ꯔꯤꯅꯤꯇꯤꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯅꯦ ꯍꯧꯖꯤꯛꯄꯨ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯁꯤꯕꯣ? ꯔꯣꯅꯥꯜꯗꯣ ꯃꯔꯛ ꯊꯠꯂꯒ ꯁꯠ ꯍꯥꯏꯔꯛꯏ꯫ ꯑꯟꯇꯤ ꯀꯩꯁꯨ ꯈꯟꯒꯅꯨꯁꯦ, ꯑꯩ ꯑꯁꯤꯒꯤ ꯈꯣꯡꯕꯥꯟꯁꯤ ꯂꯥꯟꯊꯣꯛꯂꯒ ꯑꯁꯣꯝꯗ ꯎꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯀꯗꯣꯝꯗ ꯆꯠꯄ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯒꯦ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯅꯤꯜꯒꯤꯅ ꯂꯣꯏꯅꯕꯤ ꯔꯣꯅꯥꯜꯒꯤꯅ ꯃꯃꯥ ꯏꯕꯦꯝꯃ ꯆꯥꯟꯗꯕꯂꯤꯅ ꯈꯔ ꯄꯥꯈꯠꯂꯞ ꯇꯧꯅ ꯃꯆꯥꯗꯨ ꯈꯥꯝꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ꯫ ꯃꯃꯥꯒꯤ ꯔꯣꯅꯥꯜ, ꯑꯃꯝꯕ ꯂꯝꯕꯤꯁꯤꯗ ꯅꯇꯣꯝꯇ ꯆꯠꯈꯤꯅꯣ, ꯑꯩꯈꯣꯏ ꯒꯥꯔꯤ ꯑꯁꯤ ꯃꯅꯤꯡ ꯍꯟꯁꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯂꯥꯛꯈꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯑꯃꯨꯛ ꯊꯧꯔꯁꯤ꯫ ꯔꯣꯅꯥꯜꯒꯤ ꯃꯆꯥꯅꯨꯄꯤ ꯑꯟꯖꯨ ꯑꯃꯗꯤ ꯑꯟꯖꯤꯇꯥ ꯑꯅꯤꯗꯨꯁꯨ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯅꯤꯡꯉꯤ ꯍꯥꯏꯕꯒꯤ ꯃꯇꯧ ꯎꯠꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯗꯥ ꯔꯣꯅꯥꯜ, ꯑꯩꯈꯣꯏꯁꯨ ꯌꯥꯅꯤꯡꯉꯤ ꯃꯃꯥꯒꯤ ꯋꯥꯐꯝꯁꯦ꯫ ꯇ꯭ꯔꯤꯅꯤꯇꯤꯁꯨ ꯁꯠ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯅꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯂꯥꯛꯈꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯁꯦ꯫ ꯊꯥꯅꯤꯜꯅꯁꯨ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯧꯗꯣꯛꯄ ꯍꯧꯔꯛꯏ꯫ ꯇꯞꯅ ꯇꯞꯅ ꯃꯅꯤꯡ ꯍꯟꯗꯨꯅ ꯉꯁꯥꯏ ꯂꯥꯛꯄꯗ ꯃꯥꯒꯤ ꯒꯥꯔꯤꯗꯨꯅ ꯃꯅꯤꯡ ꯊꯪꯗꯨꯅ ꯊꯧꯔꯛꯂꯕꯁꯨ ꯍꯧꯖꯤꯛ ꯍꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨꯅ ꯃꯃꯥꯡ ꯑꯃꯨꯛ ꯊꯪꯕ ꯍꯧꯔꯛꯏ꯫ ꯇꯧꯕꯇꯕꯨ ꯊꯣꯃꯥꯁꯀꯤ ꯒꯥꯔꯤ ꯑꯗꯨ ꯃꯆꯤ ꯂꯦꯡꯉꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯃꯥꯁꯀꯤ ꯃꯆꯥꯅꯨꯄꯥ ꯔꯣꯁꯟꯒ ꯃꯆꯥꯅꯨꯄꯤ ꯕꯤꯟꯗꯨꯒꯅ ꯃꯄꯥꯗ ꯍꯪꯂꯛꯏ꯫ ꯐꯥꯗꯔ, ꯀꯩꯒꯤꯅꯣ ꯒꯥꯔꯤꯁꯦ ꯃꯁꯤ ꯂꯦꯡꯗ꯭ꯔꯤꯕꯁꯦ? ꯊꯣꯃꯥꯁꯅ, ꯑꯗꯨꯅꯦ ꯑꯩꯅ ꯈꯜꯂꯤꯕꯁꯤꯁꯨ, ꯑꯁꯣꯝꯗꯅ ꯔꯣꯅꯥꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ ꯊꯣꯃꯥꯁꯀꯤ ꯒꯥꯔꯤ ꯑꯗꯨꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤ, ꯑꯗꯨꯕꯨ ꯐꯅ ꯀꯨꯏꯔꯦ ꯉꯥꯏꯔꯛꯂꯤꯕꯁꯦ, ꯒꯥꯔꯤ ꯑꯗꯨꯗꯤ ꯍꯥꯟꯅꯒꯤ ꯃꯐꯝꯗꯒꯤ ꯃꯆꯤ ꯂꯦꯡꯗ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯅꯦꯜꯒꯤ ꯅꯨꯄꯤ ꯆꯥꯟꯗꯕꯂꯤꯗꯨ ꯈꯔ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯃꯃꯥꯒꯤ ꯔꯣꯅꯥꯜ, ꯑꯩꯈꯣꯏ ꯍꯜꯂꯁꯤ, ꯃꯈꯣꯏ ꯂꯩꯍꯧꯔꯁꯅꯨ꯫ ꯊꯥꯅꯦꯜꯅ, ꯀꯔꯤꯅꯣꯅꯦ ꯔꯣꯅꯥꯜꯒꯤ ꯃꯃꯥ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯑꯁꯨꯛ ꯊꯦꯡꯂꯀꯥꯟꯁꯤꯗ ꯀꯔꯝꯅ ꯃꯈꯣꯏꯕꯨ ꯍꯨꯟꯗꯣꯛꯂꯝꯒꯅꯤ? ꯑꯁꯨꯝꯅ ꯃꯈꯣꯏ ꯂꯣꯏꯅ ꯑꯃꯨꯛ ꯊꯣꯃꯥꯁꯀꯤ ꯃꯅꯥꯛꯇ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯃꯥꯁꯀꯤ ꯃꯆꯥꯅꯨꯄꯤ ꯕꯤꯟꯗꯨꯗꯨ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯔꯣꯅꯥꯜꯅ ꯍꯪꯂꯛꯏ, ꯕꯤꯟꯗꯨ, ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯀꯞꯄꯤꯗꯣ? ꯊꯣꯃꯥꯁꯁꯨ ꯇꯧꯐꯝ ꯈꯪꯗꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯍꯦꯛ ꯎꯕꯗ ꯏꯁꯥꯗ ꯑꯀꯤ ꯇꯨꯖꯨꯡ ꯐꯥꯎꯕ ꯃꯐꯝ ꯑꯃꯅꯤ꯫ ꯅꯨꯃꯤꯗꯥꯡꯒ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯕꯤꯟꯗꯨꯗꯨ ꯃꯕꯨꯛꯅꯤꯡꯗꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯁꯨꯝ ꯄꯤꯛꯁꯤꯜꯂꯛꯇꯨꯅ ꯃꯁꯥꯗ ꯑꯀꯤꯕ ꯐꯥꯎꯔꯛꯄꯒꯤ ꯀꯞꯄꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩꯗ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯆꯞ ꯆꯥꯅ ꯇꯥꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯈꯣꯏ ꯍꯌꯦꯡ ꯅꯣꯡ ꯉꯥꯜꯂꯒ ꯑꯣꯏꯅ ꯍꯜꯂꯁꯤ꯫ ꯉꯁꯤꯗꯤ ꯈꯔ ꯁꯥꯐꯒꯗꯕ ꯖꯒꯥ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯒꯥꯔꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯏꯔꯥꯞ ꯂꯥꯞꯇꯕꯤꯗ ꯑꯍꯤꯡꯗꯨꯃ ꯂꯩꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯟꯗꯕꯂꯤ ꯌꯥꯅꯤꯡꯗꯕꯒꯤ ꯃꯇꯧ ꯎꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯁꯨꯛ ꯁꯨꯛꯈ꯭ꯔꯕ ꯁꯥꯀꯩ ꯂꯩꯕ ꯃꯥꯟꯕ ꯃꯐꯝ ꯑꯁꯤꯗ ꯀꯔꯝꯅ ꯌꯥꯔꯛꯀꯅꯤ? ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯣ ꯑꯩꯈꯣꯏ ꯍꯜꯂꯁꯤ ꯍꯥꯏꯅ? ꯊꯥꯅꯦꯜꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯆꯥꯟꯗꯕꯂꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯃꯔꯨꯞ ꯊꯣꯃꯥꯁꯀꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯁꯠ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣ ꯅꯪꯒꯤ ꯋꯥꯗꯨꯕꯣ? ꯑꯩꯈꯣꯏ ꯄꯨꯂꯞ ꯂꯥꯛꯃꯤꯟꯅꯔꯒ ꯀꯔꯝꯅ ꯃꯈꯣꯏ ꯈꯛꯇꯪ ꯊꯝꯂꯝꯒꯅꯤ? ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯥꯅꯤ, ꯑꯗꯨꯒ ꯅꯨꯄꯤ ꯍꯥꯏꯕꯁꯤꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯒꯤ ꯃꯑꯣꯡ ꯌꯦꯡꯂꯒ ꯊꯕꯛ ꯇꯧꯒꯗꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯗ ꯅꯪꯅ ꯌꯥꯅꯤꯡꯗꯕ ꯂꯩꯔꯒꯗꯤ ꯅꯪꯅ ꯇꯣꯝꯇ ꯍꯟꯈ꯭ꯔꯣ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯥꯟꯗꯕꯂꯤꯗꯨ ꯑꯃꯨꯛ ꯀꯥ ꯍꯦꯟꯅ ꯁꯥꯎꯔꯦ꯫ ꯔꯣꯅꯥꯜꯁꯨ ꯃꯃꯥ ꯁꯥꯎꯔꯦ ꯍꯥꯏꯕ ꯈꯪꯏ꯫ ꯑꯗꯨꯅ ꯁꯠ ꯍꯥꯏꯔꯛꯏ, ꯃꯃꯥ, ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ꯫ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯁꯣꯏꯗꯅ ꯍꯟꯒꯗꯧꯔꯕꯅꯤ꯫ ꯑꯗꯨꯅ ꯑꯍꯤꯡꯁꯤꯃꯗꯤ ꯁꯤꯗ ꯂꯩꯔꯁꯤ꯫ ꯕꯤꯟꯗꯨꯁꯨ ꯀꯞꯄꯗ ꯂꯣꯏꯔꯦ꯫ ꯊꯣꯃꯥꯁꯁꯨ ꯀꯔꯤ ꯅꯨꯡꯒꯤ ꯒꯥꯔꯤꯁꯤ ꯃꯥꯅ ꯊꯧꯔꯨꯕꯅꯣ ꯍꯥꯏꯕꯗꯨ ꯌꯧꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯟꯅ ꯃꯔꯛ ꯊꯠꯇꯨꯅ ꯍꯥꯏꯔꯛꯏ, ꯐꯥꯗꯔ, ꯊꯥꯅꯦꯜ, ꯌꯥꯔꯅꯤ, ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯖꯧꯔꯒꯦ꯫ ꯃꯃꯥ ꯆꯥꯟꯗꯕꯂꯤꯕꯨ ꯄꯨꯗꯨꯅ ꯍꯟꯕꯤꯔꯣ꯫ ꯃꯔꯨꯞ ꯔꯣꯅꯥꯜ, ꯒꯥꯔꯤꯁꯤ ꯊꯧꯅꯕ ꯊꯧꯔꯥꯡ ꯇꯧꯔꯣ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯅꯥꯜꯅ ꯈꯨꯝꯂꯛꯏ, ꯃꯗꯨ ꯌꯥꯗꯦ ꯚꯥꯏ ꯔꯣꯁꯟ, ꯑꯩꯒꯤ ꯑꯋꯥꯕ ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯅꯪ ꯅꯠꯇꯅ ꯀꯅꯥꯕꯨ ꯂꯩꯕꯒꯦ? ꯍꯤꯡꯂꯕꯗꯤ ꯃꯤ ꯑꯃ ꯑꯣꯏꯅ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯍꯤꯡꯒꯗꯕꯅꯤ꯫ ꯑꯩꯒꯤ ꯃꯃꯥꯅ ꯋꯥꯍꯩ ꯈꯔ ꯍꯥꯏꯈꯤꯕꯒꯤ ꯅꯈꯣꯏ ꯋꯥꯔꯨꯕ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯁꯥꯎꯅꯤꯡꯕ ꯂꯩꯔꯒꯁꯨ ꯃꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯑꯁꯨꯝꯅ ꯔꯣꯅꯥꯜꯗꯨ ꯃꯈꯨꯠ ꯍꯥꯏꯐꯦꯠ ꯊꯥꯡꯒꯠꯇꯨꯅ ꯃꯀꯣꯛꯇꯨ ꯍꯥꯏꯐꯦꯠ ꯂꯨꯛꯊꯔꯒ ꯍꯥꯏꯖꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯆꯥꯟꯗꯕꯂꯤꯗꯨ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯗꯨꯗ ꯃꯇꯣꯝꯇ ꯑꯣꯏꯔꯁꯨ ꯍꯜꯂꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯟꯖꯨ ꯑꯃꯗꯤ ꯑꯟꯖꯤꯇꯥ ꯑꯅꯤꯁꯨ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯌꯥꯎꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯠꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯔꯤꯕꯁꯤ ꯊꯣꯃꯥꯁꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥ ꯑꯅꯤꯗꯨꯒ ꯊꯥꯅꯦꯜꯒꯤ ꯃꯄꯥ ꯃꯆꯥ ꯑꯗꯨꯇ ꯉꯥꯏꯍꯧꯔꯦ꯫ ꯊꯣꯃꯥꯁꯅ ꯇ꯭ꯔꯤꯅꯤꯇꯤꯗ ꯆꯥꯟꯗꯕꯂꯤꯕꯨ ꯈꯥꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯅꯦꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ,
ꯀꯔꯤꯒꯤ ꯈꯥꯝꯂꯨꯒꯅꯤ ꯀꯔꯤꯒꯤ ꯈꯥꯝꯂꯨꯒꯅꯤ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯉꯁꯤ ꯅꯣꯡꯃꯁꯤꯇꯪ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯗ ꯀꯔꯤ ꯀꯥꯏꯕꯒꯦ ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯇꯣꯉꯥꯟꯅ ꯇꯥꯕ ꯄꯥꯝꯂꯗꯤ ꯆꯠꯆꯈꯤꯁꯅꯨ ꯑꯁꯨꯝꯅ ꯃꯈꯣꯏꯗꯨ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯆꯥꯟꯗꯕꯂꯤꯗꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯒ ꯃꯈꯣꯏꯅ ꯉꯁꯥꯏ ꯂꯥꯛꯈꯤꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯑꯁꯨꯝ ꯂꯥꯛꯄ ꯍꯧꯔꯦ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯂꯝꯕꯤꯕꯨ ꯈꯪꯂꯤꯕ꯭ꯔꯥ ꯈꯪꯗꯦ ꯑꯍꯥꯡꯕ ꯃꯐꯝ ꯈꯟꯗꯨꯅ ꯊꯥꯡꯂꯤ ꯃꯈꯣꯡꯗꯣ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯑꯁꯥꯎꯕꯒꯤ ꯋꯥꯍꯩ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯆꯤꯟꯗꯨ ꯁꯨꯡꯂꯦꯞ ꯍꯦꯛ ꯂꯦꯞꯇꯦ ꯑꯁꯣꯝꯗꯁꯨ ꯊꯥꯅꯦꯜꯗꯨ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯔꯨꯞ ꯊꯣꯃꯥꯁꯀꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯗꯨꯅ ꯂꯩꯍꯧꯕꯅꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯟꯖꯨꯗꯨ ꯆꯠꯄꯗ ꯋꯥꯔꯛꯂꯕ ꯃꯥꯜꯂꯤ ꯑꯁꯣꯡꯕ ꯅꯥꯄꯤ ꯁꯤꯡꯅꯥ ꯃꯔꯛ ꯑꯗꯨꯗ ꯐꯝꯊꯈ꯭ꯔꯦ ꯑꯟꯖꯤꯇꯥꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯕꯨ ꯃꯥꯅ ꯑꯍꯜꯅꯤꯅ ꯈꯔꯗꯤ ꯐꯩ ꯋꯥꯔꯕꯁꯨ ꯆꯥꯟꯗꯕꯂꯤꯗꯤ ꯋꯥꯕꯒ ꯆꯪꯗ꯭ꯔꯦ ꯑꯁꯥꯎꯕꯒꯤ ꯃꯌꯥꯏꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯆꯩꯗꯨꯅ ꯆꯠꯂꯤꯕꯅꯤ ꯑꯁꯨꯝꯅ ꯃꯥꯅ ꯉꯥꯡꯗꯨꯅ ꯆꯠꯂꯤꯉꯩꯗ ꯑꯟꯖꯨꯅ ꯐꯝꯗꯨꯅ ꯂꯩꯍꯧꯕꯗꯨ ꯈꯪꯗ꯭ꯔꯦ ꯑꯟꯖꯤꯇꯥꯁꯨ ꯃꯅꯥꯎ ꯅꯨꯄꯤꯅ ꯐꯝꯗꯨꯅ ꯂꯩꯍꯧꯕꯗꯨꯗ ꯃꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯍꯧꯔꯕꯅꯤ ꯑꯗꯨꯕꯨ ꯆꯥꯟꯗꯕꯂꯤꯗꯨ ꯄꯣꯔꯣꯛ ꯁꯣꯜꯂꯒ ꯃꯆꯥꯅꯨꯄꯤ ꯑꯅꯤꯕꯨ ꯈꯣꯡꯊꯥꯡ ꯈꯔ ꯀꯟꯅ ꯊꯥꯡꯅꯕꯒꯤ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯅꯤ ꯃꯆꯥ ꯑꯅꯤꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯆꯥꯟꯗꯕꯂꯤꯗꯨ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯡꯂꯒ ꯑꯀꯣꯏꯕꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯈꯔ ꯇꯞꯂꯞꯅ ꯀꯧꯔꯛꯏ ꯑꯟꯖꯨ ꯑꯟꯖꯤꯇꯥ ꯑꯗꯨꯕꯨ ꯈꯨꯝꯂꯛꯇ꯭ꯔꯦ ꯆꯥꯟꯗꯕꯂꯤꯗꯨ ꯉꯁꯥꯏ ꯃꯈꯩꯗꯤ ꯑꯊꯦꯡꯕ ꯑꯍꯤꯡꯅꯤ ꯑꯁꯨꯛꯄ ꯃꯐꯝꯅꯤ ꯀꯥꯎꯔꯨꯔꯦ ꯍꯧꯖꯤꯛꯇꯗ ꯃꯁꯥꯗꯨ ꯑꯀꯤꯕ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯔꯛꯏ ꯃꯥꯅ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝ ꯑꯗꯨꯁꯨ ꯀꯗꯣꯝꯗꯅꯣ ꯊꯥꯡꯒꯗꯕ ꯈꯪꯖꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯥꯅ ꯑꯃꯨꯛ ꯍꯧꯖꯤꯛ ꯃꯥꯅ ꯂꯥꯛꯈꯤꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯑꯃꯨꯛ ꯂꯥꯛꯏ ꯃꯆꯥꯅꯨꯄꯤ ꯑꯅꯤꯕꯨ ꯀꯧꯔꯗꯨꯅ ꯁꯣꯝꯗꯁꯨ ꯑꯟꯖꯨꯗꯨ ꯁꯨꯝ ꯐꯝꯂꯝꯕꯗꯒꯤ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯃꯆꯦꯗ ꯍꯥꯏꯔꯛꯏ ꯆꯦꯆꯦ ꯃꯃꯥꯗꯨ ꯀꯗꯥꯏ ꯌꯧꯔꯝꯃꯅꯤ ꯑꯟꯖꯤꯇꯥꯅ ꯆꯦꯆꯦꯁꯨ ꯈꯪꯗꯦ ꯃꯃꯥꯗꯣ ꯌꯥꯝ ꯁꯥꯎꯕꯗꯨꯗ ꯑꯩꯈꯣꯏ ꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯈꯤꯁꯦ ꯍꯥꯏꯗꯧꯗꯣ ꯑꯃꯨꯛ ꯏꯕꯥꯅꯤꯗ ꯇꯥꯏꯅꯔꯛꯀꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯀꯩꯝꯇ ꯍꯥꯏꯈꯤꯗꯕꯅꯤ ꯑꯟꯖꯨꯅ ꯑꯗꯣ ꯆꯦꯆꯦ ꯗꯥ ꯔꯣꯅꯥꯟꯗꯣ ꯑꯩꯈꯣꯏꯕꯨ ꯁꯥꯎꯔꯝꯒꯗ꯭ꯔꯥ ꯑꯟꯖꯤꯇꯥꯅ ꯁꯥꯎꯔꯝꯂꯣꯏꯌꯦ ꯀꯩꯒꯤ ꯁꯥꯎꯗꯣꯏꯅꯣ ꯑꯁꯨꯝꯅ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯅꯤꯡꯉꯥꯏꯗꯅ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯃꯃꯥ ꯆꯥꯟꯗꯕꯂꯤꯒꯤ ꯈꯣꯟꯖꯦꯜ ꯃꯥꯟꯕ ꯑꯃ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯇꯥꯈꯤꯗ꯭ꯔꯦ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯦ ꯁꯣꯝꯗꯅ ꯆꯥꯟꯗꯕꯂꯤꯗꯨ ꯃꯥꯒꯤ ꯃꯇꯨꯡꯗ ꯃꯤ ꯂꯥꯛꯄꯒꯤ ꯁꯥꯃꯤꯜ ꯐꯪꯂꯛꯇꯨꯅ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯎꯗꯦ ꯆꯥꯟꯗꯕꯂꯤꯗꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯀꯤꯔꯦ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯑꯟꯖꯨ ꯑꯃꯗꯤ ꯑꯟꯖꯤꯇꯥ ꯑꯅꯤꯅ ꯃꯃꯥꯕꯨ ꯀꯧꯔꯤ ꯑꯁꯣꯝꯗꯅ ꯊꯣꯃꯥꯁ ꯑꯃꯗꯤ ꯊꯥꯅꯤꯜ ꯑꯅꯤꯗꯨ ꯒꯥꯔꯤꯗꯨꯗ ꯉꯥꯊꯔꯒ ꯐꯝꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯔꯣꯁꯟꯒ ꯔꯣꯅꯥꯟꯒꯅ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯍꯥꯏꯔꯞ ꯉꯥꯊꯗꯨꯅ ꯐꯝꯂꯤ ꯑꯗꯨꯒ ꯕꯤꯟꯗꯨꯅ ꯃꯃꯥꯒ ꯃꯈꯣꯏꯒꯤ ꯍꯦꯛ ꯃꯅꯥꯛꯇꯨꯗ ꯐꯝꯂꯤ ꯇꯨꯝꯐꯝ ꯆꯥꯐꯝ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ꯭ꯔꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯃꯥ ꯃꯆꯥ ꯑꯍꯨꯝ ꯆꯠꯈꯤꯕꯗꯨꯅ ꯀꯝꯗꯧꯔꯝꯒꯗꯕ ꯈꯟꯗꯕ ꯅꯠꯇꯦ ꯁꯣꯝꯗꯅ ꯑꯟꯖꯨꯅ ꯃꯃꯥꯕꯨ ꯇꯣꯏꯅ ꯀꯧꯔꯛꯂꯕꯗ ꯈꯣꯟꯖꯦꯜ ꯑꯃꯈꯛꯅ ꯈꯨꯝꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗꯤ ꯑꯁꯦꯡꯕ ꯃꯃꯥ ꯑꯣꯏꯔꯕꯣꯏꯔꯦ ꯈꯟꯗꯨꯅ ꯍꯧꯖꯤꯛ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯃꯈꯣꯡꯗꯨ ꯇꯞꯅ ꯊꯥꯡꯕ ꯍꯧꯔꯛꯂꯦ ꯑꯟꯖꯤꯇꯥꯗꯨ ꯈꯔꯗꯤ ꯆꯤꯡꯅꯩ ꯑꯗꯨꯕꯨ ꯃꯃꯥ ꯑꯣꯏꯔꯝꯂꯗꯤ ꯐꯅꯤꯗ ꯈꯟꯗꯨꯅ ꯑꯁꯨꯝ ꯂꯥꯛꯏ ꯃꯈꯣꯏꯅ ꯈꯔ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯨꯠꯂꯤ ꯇꯧꯔꯕ ꯃꯩꯉꯥꯜ ꯑꯃ ꯎꯔꯛꯏ ꯁꯣꯝꯗꯅ ꯆꯥꯟꯗꯕꯂꯤꯗꯨ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯇꯥꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯇꯗꯤ ꯈꯪꯂꯛꯏ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯕꯗꯨ ꯌꯥꯔꯝꯒꯗꯕꯅꯤ ꯍꯥꯏꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯥꯏꯀꯩ ꯈꯪꯗ ꯑꯁꯨꯝ ꯆꯠꯂꯤ ꯃꯥꯅ ꯁꯨꯝ ꯀꯣꯌꯦꯡ ꯌꯦꯡꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯃꯤ ꯑꯃ ꯁꯠ ꯂꯩꯁꯤꯜꯂꯛꯈꯤꯕꯗꯧꯅ ꯎꯔꯛꯏ ꯆꯥꯟꯗꯕꯂꯤꯗꯨ ꯊꯥꯡꯂꯝꯕ ꯃꯈꯣꯡꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯍꯪꯂꯛꯏ ꯂꯠ ꯇꯧꯔꯕ ꯈꯣꯟꯖꯦꯜꯗ ꯀꯅꯥꯅꯣ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯈꯨꯝꯂꯛꯇꯦ ꯆꯥꯟꯗꯕꯂꯤꯗꯨ ꯃꯆꯥꯅꯨꯄꯤꯁꯤꯡꯗꯨ ꯑꯣꯏꯔꯕꯣꯏ ꯈꯜꯂꯤ ꯑꯗꯨꯅ ꯑꯃꯨꯛ ꯀꯧꯗꯨꯅ ꯌꯦꯡꯉꯤ ꯃꯥꯅ ꯁꯨꯝ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯃꯆꯥ ꯑꯅꯤꯒꯤ ꯃꯃꯤꯡꯗꯨ ꯀꯧꯕꯗꯨꯗ ꯍꯧꯖꯤꯛꯇ ꯎꯒꯤ ꯃꯔꯨꯝꯗ ꯂꯩꯁꯤꯟꯈꯤꯕ ꯃꯥꯟꯕ ꯃꯤꯁꯛ ꯑꯗꯨ ꯇꯞꯅ ꯊꯣꯛꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯆꯥꯟꯗꯕꯂꯤꯗꯨ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯂꯒ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯁꯪꯇ꯭ꯔꯤꯛ ꯁꯪꯅ ꯌꯦꯡꯂꯛꯏ
ꯑꯗꯨꯕꯨ ꯃꯥꯅ ꯎꯔꯤꯕꯗꯨꯗꯤ ꯃꯤ ꯑꯣꯏꯔꯒꯁꯨ ꯃꯤꯗꯤ ꯃꯥꯟꯗ꯭ꯔꯦ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯕꯤ ꯍꯦꯛ ꯌꯦꯡꯈꯤꯕꯗ ꯑꯀꯤ ꯇꯨꯖꯨꯡꯅ ꯌꯣꯝꯂꯕꯤ ꯁꯛꯐꯝ ꯀꯥꯏꯔꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯕꯥꯅꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯟꯗꯕꯂꯤꯗꯨ ꯃꯥꯏꯀꯩ ꯈꯪꯗ ꯂꯥꯎꯗꯨꯅ ꯆꯦꯜꯂꯛꯏ ꯃꯥꯅ ꯑꯁꯨꯝꯅ ꯁꯨꯝ ꯆꯦꯜꯂꯛꯄꯅ ꯃꯥꯁꯨ ꯎꯔꯦ ꯉꯁꯥꯏ ꯃꯆꯥꯅꯨꯄꯤ ꯑꯅꯤꯅ ꯎꯈꯤꯕ ꯃꯨꯁꯤ ꯃꯨꯁꯤ ꯇꯧꯔꯕ ꯃꯩꯒꯤ ꯃꯩꯉꯥꯜ ꯑꯗꯣ ꯃꯇꯝ ꯑꯗꯨꯗ ꯆꯥꯟꯗꯕꯂꯤꯗꯨ ꯃꯤ ꯂꯩꯔꯝꯒꯅꯤ ꯈꯟꯗꯨꯅ ꯃꯐꯝ ꯑꯗꯨ ꯌꯧꯅꯅꯕ ꯆꯦꯜꯂꯛꯏ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯀꯤꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯥꯅ ꯆꯦꯜꯂꯛꯄ ꯑꯗꯨꯗ ꯎꯁꯥ ꯑꯃꯗ ꯈꯨꯗꯤ ꯊꯤꯗꯨꯅ ꯇꯨꯁꯤꯟꯕꯗ ꯃꯐꯝ ꯑꯗꯨꯗ ꯌꯨꯡꯈꯠꯇꯨꯅ ꯂꯩꯕ ꯄꯤꯛꯇꯛ ꯇꯧꯕ ꯎꯌꯨꯡ ꯑꯃꯗ ꯇꯥꯁꯤꯟꯗꯨꯅ ꯃꯥꯒꯤ ꯄꯨꯛꯆꯦꯞ ꯑꯣꯏꯔꯞꯅ ꯊꯤꯟꯈ꯭ꯔꯦ ꯃꯥꯅ ꯇꯨꯁꯤꯟꯕꯒꯤ ꯂꯥꯎꯔꯛꯄ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯇꯥꯔꯝꯃꯤ ꯃꯈꯣꯏꯗꯤ ꯃꯩꯉꯥꯜ ꯑꯗꯨ ꯎꯔꯕꯁꯨ ꯁꯠ ꯆꯪꯁꯤꯜꯂꯨꯕ ꯇꯧꯗꯦ ꯍꯥꯏꯕꯗꯤ ꯏꯁꯨꯛ ꯁꯨꯛꯈ꯭ꯔꯕ ꯃꯐꯝ ꯑꯁꯤꯗ ꯀꯗꯥꯏꯗꯒꯤ ꯃꯩꯉꯥꯜꯅꯣ ꯈꯟꯗꯨꯅ ꯅꯥꯀꯜ ꯑꯃꯗ ꯊꯩꯖꯤꯟꯗꯨꯅ ꯂꯩꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯈꯨꯠ ꯑꯅꯤꯗꯨ ꯆꯦꯖꯦꯠ ꯆꯦꯖꯦꯠ ꯄꯥꯏꯁꯤꯜꯂꯒ ꯌꯥꯝꯅ ꯀꯤꯅ ꯆꯪꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯆꯥꯟꯗꯕꯂꯤꯗꯨ ꯃꯆꯥ ꯑꯍꯨꯝꯒꯤ ꯃꯃꯤꯡ ꯑꯗꯨ ꯅꯥꯁꯣꯜ ꯄꯤꯛꯅ ꯀꯧꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯧꯖꯤꯛꯇꯤ ꯃꯃꯥꯅꯤ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯁꯠ ꯆꯦꯟꯁꯤꯟꯗꯨꯅ ꯀꯞꯂꯒ ꯀꯧꯔꯤ ꯃꯃꯥ ꯃꯃꯥ ꯍꯥꯏꯅ ꯆꯥꯟꯗꯕꯂꯤꯁꯨ ꯉꯥꯏꯍꯥꯛꯇꯪꯗꯤ ꯀꯪꯉꯥꯎꯅꯗꯨꯅ ꯃꯐꯝ ꯈꯪꯂꯨꯗ꯭ꯔꯕꯅꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯈꯪꯍꯧꯗꯦ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡꯗꯨ ꯀꯨꯡꯒꯤ ꯅꯣꯡꯍꯧꯒꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯛꯂꯦ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯃꯃꯥꯕꯨ ꯀꯣꯟꯈꯠꯇꯨꯅ ꯀꯞꯂꯤ ꯆꯥꯟꯗꯕꯂꯤꯗꯨ ꯃꯥꯅ ꯍꯧꯖꯤꯛꯇ ꯇꯨꯁꯤꯟꯈꯤꯕ ꯑꯗꯨꯗ ꯃꯥꯒꯤ ꯄꯨꯛꯆꯦꯞ ꯑꯣꯏꯔꯞꯅ ꯆꯩꯅ ꯊꯤꯟꯈꯤꯕꯅꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯕꯗꯨꯗ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯈꯪꯗꯕꯅꯤ ꯑꯁꯨꯝꯅ ꯑꯟꯖꯨ ꯑꯃꯗꯤ ꯑꯟꯖꯤꯇꯥ ꯑꯅꯤꯅ ꯃꯃꯥꯕꯨ ꯀꯗꯥꯏꯗ ꯁꯣꯛꯀꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯐꯣꯟꯒꯤ ꯐ꯭ꯂꯥꯁ ꯑꯗꯨ ꯊꯥꯟꯗꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯆꯥꯟꯗꯕꯂꯤꯒꯤ ꯄꯨꯛꯆꯦꯞꯇꯨꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯏ ꯃꯌꯥꯝ ꯑꯗꯨꯅ ꯃꯥꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗꯤ ꯄꯨꯡꯂꯨꯞ ꯂꯨꯞꯄꯦ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯅ ꯃꯥꯒꯤ ꯑꯁꯣꯛꯄꯗꯨ ꯃꯆꯥꯁꯤꯡꯅ ꯎꯈꯤꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠꯇꯨꯅ ꯈꯨꯝꯖꯤꯟꯅꯕ ꯍꯣꯠꯅꯈꯤ ꯑꯟꯖꯨ ꯑꯃꯗꯤ ꯑꯟꯖꯤꯇꯥ ꯑꯅꯤ ꯑꯗꯨ ꯃꯃꯥꯅ ꯑꯗꯨꯛ ꯊꯤꯅ ꯁꯣꯛꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯨꯗꯕꯅꯤ ꯆꯥꯟꯗꯕꯂꯤꯗꯨ ꯃꯥꯒꯤ ꯑꯁꯣꯛꯄꯗꯨ ꯃꯆꯥꯁꯤꯡꯅ ꯎꯈꯤꯅꯤ ꯈꯟꯗꯨꯅ ꯈꯨꯝꯖꯤꯟꯒꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨ ꯇꯞꯅ ꯂꯥꯝꯊꯣꯛꯀꯦ ꯇꯧꯔꯕꯅꯤ ꯑꯗꯨꯕꯨ ꯃꯈꯨꯠꯇꯨ ꯃꯆꯥꯅꯨꯄꯤ ꯑꯅꯤꯅ ꯐꯥꯖꯤꯜꯂꯒ ꯍꯥꯏꯔꯛꯏ ꯃꯃꯥ ꯑꯩꯈꯣꯏ ꯌꯦꯡꯒꯦꯁꯦ ꯅꯈꯣꯏꯁꯦ ꯁꯤꯗ ꯊꯝꯃꯨꯀꯣ ꯃꯃꯥꯒꯤ ꯑꯁꯣꯛꯄ ꯑꯗꯨ ꯎꯔꯒ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯌꯦꯡꯅꯔꯒ ꯊꯣꯛꯂꯛꯂꯤꯕ ꯏ ꯃꯌꯥꯝ ꯑꯗꯨ ꯃꯦꯟꯁꯤꯟꯅꯕ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯆꯥꯟꯗꯕꯂꯤꯗꯨ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯃꯆꯥ ꯑꯅꯤꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯆꯦꯖꯦꯠ ꯄꯥꯏꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯃꯥꯁꯤ ꯌꯥꯝ ꯋꯥꯔꯦ ꯅꯄꯥꯅ ꯍꯥꯏꯕ ꯏꯟꯖꯔꯝꯂꯗꯤ ꯑꯁꯨꯝꯅ ꯇꯧꯔꯝꯂꯣꯏꯀꯣ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯦ ꯑꯃꯨꯛ ꯊꯣꯛꯂꯛꯄ ꯇꯥꯔꯕ ꯅꯈꯣꯏ ꯀꯩꯗꯧꯅꯨꯡꯗ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯇꯣꯉꯥꯟ ꯇꯥꯒꯦ ꯍꯥꯏꯕ ꯈꯟꯒꯅꯨꯀꯣ ꯃꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯥ ꯑꯅꯤꯃꯛ ꯑꯗꯨꯒꯅꯦ ꯅꯪꯒꯤ ꯗꯗꯥ ꯔꯣꯅꯥꯟ ꯑꯃꯗꯤ ꯅꯄꯥꯒꯤ ꯃꯅꯤꯡ ꯊꯨꯡꯍꯜꯂꯛꯎ ꯃꯃꯥ ꯌꯥꯝ ꯋꯥꯔꯦ ꯃꯤꯠꯁꯦ ꯎꯏꯁꯤꯜꯂꯒꯦꯀꯣ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨ ꯃꯃꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯤꯕꯅꯤ ꯑꯗꯨꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯍꯣꯏ ꯍꯥꯏꯗ꯭ꯔꯕꯁꯨ ꯃꯃꯥꯒꯤ ꯃꯇꯧ ꯎꯔꯒ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯉꯛ ꯑꯗꯨ ꯁꯠ ꯁꯠ ꯅꯣꯝꯂꯛꯏ ꯆꯥꯟꯗꯕꯂꯤꯁꯨ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯃꯃꯤꯠ ꯇꯞꯅ ꯎꯏꯁꯤꯟꯕ ꯍꯧꯔꯛꯂꯦ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯆꯥꯟꯗꯕꯂꯤꯗꯨ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯈ꯭ꯔꯦ ꯃꯥꯅ ꯄꯥꯏꯈꯤꯕ ꯃꯆꯥ ꯑꯅꯤꯒꯤ ꯃꯈꯨꯠꯇꯨ ꯍꯧꯖꯤꯛꯇꯤ ꯄꯗ꯭ꯔꯥꯛ ꯇꯥꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯑꯟꯖꯨ ꯑꯃꯗꯤ ꯑꯟꯖꯤꯇꯥ ꯑꯅꯤꯗꯨ ꯃꯥꯒꯤ ꯃꯁꯥ ꯄꯥꯏꯗꯨꯅ ꯅꯣꯝꯂꯒ ꯀꯧꯔꯝꯃꯤ ꯑꯗꯨꯕꯨ ꯆꯥꯟꯗꯕꯂꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯀꯧꯕꯗꯨ ꯇꯥꯈꯤꯗ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯨꯔꯥ ꯒ꯭ꯌꯥꯟꯒ ꯉꯥꯎꯔꯦ ꯃꯄꯥꯍꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯀꯗꯕꯁꯨ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯑꯁꯨꯝꯅ ꯃꯃꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯤꯉꯩ ꯑꯗꯨꯗ ꯆꯥꯟꯗꯕꯂꯤꯒꯤ ꯑꯁꯣꯛꯄ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯏ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯅꯝ ꯇꯥꯕꯗ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯇꯤꯜ ꯀꯥꯡ ꯃꯁꯛ ꯃꯃꯤꯡ ꯈꯪꯗꯕ ꯇꯤꯜꯁꯤꯡꯅ ꯕꯤꯔꯤ ꯕꯤꯔꯤ ꯁꯧꯗꯨꯅ ꯂꯦꯡ ꯂꯦꯡ ꯆꯠꯂꯦ ꯃꯇꯝ ꯑꯗꯨꯗ ꯑꯟꯖꯨꯁꯨ ꯃꯥꯒꯤ ꯃꯈꯨꯗ ꯀꯩꯅꯣꯝ ꯇꯧꯔꯛꯏ ꯍꯥꯏꯗꯨꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯐ꯭ꯂꯥꯁ ꯑꯗꯨ ꯊꯥꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯀꯛꯐꯩ ꯃꯌꯥꯝ ꯑꯃ ꯃꯥꯒꯤ ꯃꯈꯨꯗꯨꯗ ꯅꯞꯂꯒ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯁꯥ ꯑꯗꯨꯁꯨ ꯇꯤꯜ ꯃꯆꯥ ꯃꯌꯥꯝ ꯑꯃꯅ ꯌꯣꯝꯁꯤꯟꯕ ꯍꯧꯔꯛꯂꯦ ꯃꯗꯨ ꯎꯕꯗ ꯑꯟꯖꯨꯗꯨ ꯌꯥꯝꯅ ꯄꯥꯈꯠꯄ ꯑꯃꯗꯤ ꯑꯀꯤꯕ ꯑꯅꯤꯅ ꯄꯨꯟꯁꯤꯟꯈꯤꯗꯨꯅ ꯀꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯀꯣꯏꯂꯥꯎ ꯂꯧꯔꯛꯏ ꯑꯟꯖꯤꯇꯥꯁꯨ ꯎꯔꯤꯕꯅꯤ ꯇꯧꯔꯤꯕꯗꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯐꯅ ꯂꯥꯎꯔꯕꯁꯨ ꯈꯣꯡꯂꯕꯁꯨ
ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕꯤꯔꯛꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯀꯞꯇꯨꯅ ꯂꯩꯕ ꯅꯠꯇꯅ ꯑꯟꯖꯤꯇꯥꯗꯨ ꯑꯟꯖꯨꯒꯤ ꯄꯥꯈꯠꯄ ꯃꯇꯧꯗꯨ ꯎꯔꯒ ꯐꯥꯊꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯥꯁꯨ ꯀꯤꯕꯅꯤꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯍꯩ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯖꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯃꯕꯥꯅꯤꯒꯤ ꯃꯇꯨꯡꯗꯒꯤ ꯌꯥꯝꯅ ꯁꯣꯟꯊꯥꯡꯅꯕ ꯈꯣꯟꯖꯦꯜꯗ ꯀꯧꯔꯛꯏ ꯑꯟꯖꯨ ꯑꯟꯖꯤꯇꯥ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯔꯛꯏ ꯑꯃꯨꯛꯀꯁꯨ ꯍꯧꯖꯤꯛ ꯀꯧꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯀꯧꯔꯛꯏ ꯍꯟꯗꯛꯇꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯞ ꯃꯥꯟꯅꯅ ꯁꯠ ꯌꯦꯡꯊꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯑꯗꯨꯗ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯗꯅ ꯅꯨꯄꯤ ꯑꯃ ꯁꯛꯐꯝ ꯌꯥꯝꯅ ꯊꯤꯅ ꯀꯥꯏꯔꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯆꯤꯜ ꯃꯅꯥꯎ ꯃꯈꯨꯠ ꯆꯦꯆꯦꯠ ꯄꯥꯏꯁꯤꯟꯅꯔꯒ ꯃꯇꯨꯡꯂꯣꯝꯗ ꯃꯈꯣꯡꯗꯨ ꯍꯥꯏꯐꯦꯠ ꯍꯟꯗꯨꯅ ꯊꯥꯡꯏ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯈꯣꯡꯗꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯇꯞꯅ ꯇꯞꯅ ꯊꯥꯡꯕ ꯍꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯁꯤꯗꯨꯅ ꯇꯥꯔꯤꯕ ꯃꯃꯥ ꯑꯗꯨꯕꯨ ꯍꯧꯗꯣꯛꯂꯝꯂꯒ ꯃꯥꯏꯀꯩ ꯈꯪꯗꯅ ꯆꯦꯟꯈ꯭ꯔꯦ ꯋꯥꯔꯤꯁꯤꯒꯤ ꯃꯊꯪꯒꯤ ꯄꯥꯔꯠ ꯉꯥꯏꯃꯤꯟꯅꯁꯤ